ngasi numida wainam phong kiba tuan tuan ba manipuri sifong singdigi maru eba I pausing kongatcharaga manipur top channel gi meke digi mayam da share tawjagi ahan bada maru eba paw amo ina lakhacharaga sanaton misi gi khongjang lamlong kaithel amagi lambi thingduna khongjang changsinkhre justice for athokpam sanaton misi gi asum langla langjin ngasi paw puthokna leibabu yaningdaba phungdoktuna dukan ma sum lamlong kaithel famlibi ima ibel singna kaithel thong lonuna asumba puthokna ba khongjang changsinkhre lamlong kaithel phambi apun manupi lupna maruiba khongjang loi oiduna lamlong kaithel gi akhoi bida leidi dukan sing thong lonsinan khi sangsin ki pasingna phong dokhi bida athopam sanaton misi gi mari lainana rims ki director amasum warden phaduna asumba langla langjin puthok piu haina phungdokhi makata na misi si ga asumba langla langjin puthok triba phawba he na kan khongjang changsilagani haikibaga loinana misi sibu yaningda ba kholaw kya su lawkhi kaithel thingba duna maram oiduna mausagi punsida sauna akaiba thokhi bancha thari baduda Imphal East District ki SP Jogesh Chandra Haubijam laktuna lambida thinglamba uwasing lauthokhi masida natana lamlong degi minu thong taba lambi singda uwasing thamduna mi satna halamdaba sing u sing adu lauthoklaga mi satanki adubu kaithel phami singna justice for sanatun athok pambu sawgaladuna makhatana sangsilakpa khongjangda lamlong kaithel phambi maira paibi nupi singna mapung phana sagwat kani haina su lamlong kaithel phambi loki secretary RK Danapati na phongdok khibaga loinana sanatun gi misi sigi matang na ngasi phawba asengba langla langjin puthokpa ngamdabasi yamna lebak thibani hai khenasu pausna makhatari makasa tharak poina topa marueba paukhra namu akan mokhongjang changsilagani Andro parking dagi Imphal Yeripuk lambi phawduna satliba wangkhai area gi lambi matek numit taraga mangani gi phawgi manungda sembidrabde akan mokhongjang kya changsilagani haina wangkhai tu Kwangbo Road Development Truck Hall Committee na phongdokre ngasi wangkhai da pangthokpa phawgi mifam amada committee sigi convener maibam Jit Kumar na Manipur gi maruoiba lambi singi manungda Saliba wangkhai area gi lambi matek asi matam sangnadagi sembidana lakpadagi kumja English singani ga taraga mapanda miyamna akan mokhongjang sangsinbadagi laingakna hatu semjinba haukiba laikre semjinba duda magi thonggal ising sangdanaba paiduna thamba nungsingbu machinery sing sijinaduna kaukthokduna pukhi laibak thibida lambi sem lepkhibadagi nong khajiktang tabagi ising thumba oire haujingna amuk Andro parking area da kaithel phamjilakpadagi COVID-19 dagi hena sathiba laina sandurakadra haibigi mi paiba leire ngasi dagi numit taraga mangani fawbigi manungda lambi mati asi laingakna miyamna pamba mongda semjin bidrabadi loop single lonena khongjang sangsilagani haikenasu pausna makhatari Pausi marak thana yamna ngakni oiba Manipur gi wangda thokpa thodong tang mayam da share tawjagi Delhi gi Gangaram Hospital gi doctor kunthraga taret positive oire Laiba asida COVID-19 gi case masing khanghen hengalapadi mi painari ngai sairakta Delhi da laiba Sri Gangaram Hospital gi doctor kunthraga taret COVID-19 positive oire Laiba asigi COVID-19 gi case masing hengalakpa singi manungda Delhi su ama oidi haukiba numit khrani asida city asigi case masing hengalakpadigi patient kya hospital pukhalakpaga loinana healthcare worker kya su positive oirakli hospital asida positive oiriba ayamba naha oibaga loinana makhoi ayambana vaccine kapkhraba miyoi singni hairi hospital asidagi phangba pawgi matung ina doctor kunthraga taret asigi manungna makhoi kunthraga ni thoina home isolation tauhanbaga loinana mangana hospital admit tawre hairi panba yabadi Sri Gangaram Hospital asi sahi amaram COVID-19 mayokta lanthenaragli sida laina asina naraba patient kya bo layengbada mangjil thariba hospital singi manungda ama oiribani Delhi da haukiba pung kun gi mari da COVID-19 gi anoba case lising taret ka samri ga kunthra ga taret thengnaduna sayesi gi oina khwaidi gi masing yama oibata natana laina asina mi kun gi mari sianuna apun ba sikhiba masing lising taramathoy ga sam ga yankhai ka taret oikrabani hainasu pausna makhatana phongdorakli makasa tharak po oina masum loisilak po na to Manipur gi maruiba pau khara namo Edet College ma gi oja singi sahi ani hena tolo phangandana lairibasi athubada phangangadabani desam Manipur Sarkar na English singani taraga turukti approve takhiba Manipur Edet College manga haibadi Nauren Bihari College Kundrakpam Prabhapati College Mayang Imphal Royal Academy of Law Oinam Mongol Nganbi College Ningthakong amadi Kumbi College Kumbi gi oja sing tha kunga taruklom tolop phangdana laidibasi athubu matamna phangadabani hana Democratic Student Alliance of Manipur Desamna hairi ngasi Desam
हेडक्वार्टर की एजुकेशन एंड एकेडमिक अफेयर्स की सेक्रेटरी लौजब रॉबिन मैतेना प्रेस थदरप चेरोल देशाम हिरम ओजा की फंफम तोलब फंगद्रीबसी करीगिनो हाइना थिजिलुबदा कॉलेज प्राइवेट कॉलेज ओरमबदगी गवर्नमेंट एडेड कॉलेज ओरकपद कॉलेज प्रिंसिपल यानो ओजा तरागा मथोय अमदि नन टीचिंग स्टाफ तरुक एप्रूव तौगदबदु बाय नेम द थोहंदना बाय पोस्ट थोखी बाय पोस्ट एप्रूव तौरबसिंग असि सर्विस इंडेक्स नंबर गलोइना बाय नेम द एप्रूव तौदबना ओजा सिंग तोलोप पीदबनी हाबिगी वफम थोलकली हिरम असिदा सरकारना पुलिस अमा पुथोक्तना तुमिना येंगदुना लेबसि लेबक यामना थीबनी अमसुम सेरोल असिना मखा तारिबदि कॉलेज की गवर्निंग बॉडी सिंगसु असुकुइना ओजासिंगी तोलोप फंगद्रीबसिदा थौसादना लैरिबसिसु लेबक थीबनी सरकार की नोमिनीसु यावरिबा कॉलेज की जेबी सिंग अमदी सरकार अनिगी मरक्ता अमन अमदा मराल थांजिनदुना बोल कौशिनदुना लैरिबा देशाम याबंगमलोय मरम अदुना सरकारना लेप पॉलिसी अमगी मखार ओजासिंगी तोलोप फंगननबगिदमक मथौ ताब थबकसिंग एप्रिल 10 फावबगी मनुंगदा सरकार अमदी कॉलेज की जेबी सिंगना तौबिगदबनी सही 10 हेना वजरकलब ओजा क्या तोलोप पीबीदना थंबीदुना असुक यामना मियोबिगी हक मटलिबसिगी सोल्यूशन अमा पुथोनब होटनबगी महुत्ता जेबी सिंगना थबक कौबदा ओइना थवाय यावदुना लैरिबसिगी नुंगी वांथोक करिनो हाइना हंगली लोइनना मतम हेलब जेबी सिंगसु नौना सेमबद मथौ ताब थबक सिंगसु पैहकदबनी लेबा असि रूल ऑफ लॉ लेबा लेबा अमनी हाइबदु सरकार गे लौखटपम तोपा थबक थौरम सिंग लौखतन उत्पियो मदुनतना ब्लेम गेम सनबगी मतम नते हाइरेनसु पाउसना मखताना फोंदोरकली अतोप मरुएबा पाउ खरनु सनातन मिसी की मतंग मैजिस्ट्रेट इंक्वायरी सथब हौरबनीना सरकार करिसु तौनिया लेते सीएम रीजनल इंस्टीट्यूट ऑफ मेडिकल साइंस रिम्स इम्फाल मंगासुब सेमिस्टर MBBS तंब सनातन अथोप मिसी की मतंग असुंब लंगला लंजन पुथोकप ngamnabagidamakta haujuk magistrate inquiry sathaba hore haina chief minister N Biren phongdokre wafam masingasi Manipur government ki makhada leiba Manipur State Film Development Society na sinduna Manipuri film da sai yankai mapung pharakpagi thorom amada society asigi auditorium da chief guest oina saruk yaba lakhibada chief minister N Biren na permission na hangba wangi pakhom da piredana phongdokhibani chief minister na makata na phongdokhibadi rims ki mairoi sanaton ni misi esi sarkar na haksina lawi misi esi gi asengba langla langjan phangnana bagi damakta sarkar na asoba thodang lauduna magistrate inquiry chathaba hokre inquiry loidringe da sarkar na karisu amata tawba yadi inquiry loiraba matungna misi esi gi asengba maram khangma ngamgani hainasu phongdokhi haina पाउसना मखाताना फोंदोरकली अतोप पाव मना ngasisu urkhul lambi amadi khurai salanthong lambi thingbi khongjang changsinkhre ngase ayupung mapandagi hauduna sanaton athokpa misi gi asengba langla langjin puthou police investigation FIR palaga taw rims ki director amadi warden suspend taw haina makhatana changsilapa khongjang oina justice for sanaton athokpam khurai thangjam makha lekai gi lamjing makha imphal urkhul lambi amadi khurai salanthong lambi thingjinbagi khongjang changsinkhi tentakpa topa paw mana covid na narga sidana be health worker amadi miyam na covid vaccine kapthokpina ba CM na appeal tawri Bharat ki state khara haibda Delhi Karnataka Maharashtra Rajasthan Madhya Pradesh amadi Chhattisgarh na singbada hauju covid 19 yani su web laktuna positive oiba amadi laisat asina maram oiduna mi sibigi sang wangkhalagri maram aduna laisat asida ngakthok hauna ba health workers sing amadi front line da thabak tawriba paramilitary force amadi atai force na covid vaccine kapthokna ba minister na appeal tawrakli makhacha tarak poina masum lusilak poina covid 19 update amasum maru iba ipau khra mem da share tawsge nupa ama gari manung da siramle ngase yukpung mapalom taba du waida nupa ama car amagi maning sita siduna leramle press na phangwa powder thaudo asi sawumbung police station gi manung sanba oinam sawum da thokibani mafam aduda gari edu kuina khamadagi manakta leba mi singna sangsinduna yenglubada number thadribu car adugi maningi sit nupa ama siduna leramba thenakhi leikidraba mi edu sagolban maisnam lekai digi RK Bikram sai nipugani thoi apokpa tombi sana kawi hari police na case ma lokhat kre haina spaw man makhatari makasa tharak point India pum bage masu Manipur yoba covid 19 update mayam da pijaramge hau khi papung kun mari da covid case lak amaga lisin kuntra ga mathoiga samapan ga humpu ga nipan phangle adugi matik mayam covid 19 se nomo gi positive o hoyi hengalai mayam state tara da covid case sa marfu go humdo yore haukiba pung kunga marita leba asida miyoi la amaga lisin kuntraga mathoiga samapan ga humpuga nipan covid na naduna positive oire masina maram oirega haujik phawra covid 19 ga apun ba case
crore amaga lakh kunthraga lising humfuga sangwaga nifuga nithoi yaure laina asina nabadagi laikidabana lakh amaga lising humfuga tereka satruka nifuga nithoi yaure nabadagi pharakpana crore amaga lakh taraga mapanga lising taraga humdoiga saniga maudraga nithoi recovery rate na 91.22 ni active case na 9.71 lakh ni haini health and family welfare ministry na hairi hauju phawbada miyoi 9.43 lakh COVID vaccine kapthokre haukiba pung kun marida nauna miyoi satret ka marpu siduna siba masing 1.67 lakh hen kibane amaramda COVID-19 case leba asi goina khangwang wang khalak diba si tongan state tarada COVID case sada 83 yorakpana ni hairi Maharashtra, Punjab, Gujarat, Kerala, Chhattisgarh, Madhya Pradesh, Delhi, Rajasthan yauna state tarada COVID na nabasada 83 yorakhiba simagna COVID case sit leba asi goina khanghen hengalakpani hairinasu pausina makatare amasum luchilakponi ma'am tentak na Manipur gi COVID-19 update ma'am da hapsaramge Manipur gi su ma'am COVID-19 amasum ma'am ngasi gi Manipur gi COVID-19 update ma'am tentak na pijaramge ngasi numida warangi pung mga phugi ba update ma'am Bisnupur da COVID-19 mi ahum positive oiki Imphal East da ama Imphal West da taret Senapati da ama amasum punamiyoi taragani thoi Manipur da ngasi COVID-19 positive ohenki amasum Manipur da ngasi COVID-19 mi amata sian khide aduba apun boina sian khiba mi masingdi sahum ko humdraga manga leiri henisu sigi atopa pawamana former Jammu and Kashmir gi minister Omar Abdullah COVID-19 positive oide heading asi amasum Omar gi father amasum NC president Farooq Abdullah su COVID-19 na last week the positive oikhen pawamana makatan phone duragli and thank you.